ꯁꯤꯒꯤ ꯌꯨꯝꯁꯤꯅ ꯅꯤꯡꯊꯧꯖꯝ ꯃꯥꯏꯃꯨ ꯃꯣꯏꯒꯤꯗꯤ ꯐꯦꯃꯤꯂꯤ ꯌꯥꯝꯃꯦ ꯃꯃꯤꯡ ꯇꯥꯃꯣꯕꯤ ꯍꯥꯏꯕ ꯑꯃꯁꯨ ꯌꯥꯎꯔꯦ ꯑꯗꯣ ꯃꯣꯏꯒꯤꯁꯤꯁꯨ ꯍꯦꯛ ꯃꯃꯥꯡꯗ ꯌꯨꯝ ꯃꯩ ꯆꯥꯛꯈ꯭ꯔꯦ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯕꯁꯤꯅ ꯔꯣꯖꯦꯟ ꯊꯞꯄꯥ ꯃꯣꯏꯁꯦ ꯑꯁꯣꯝ ꯁꯥꯏꯗꯇ ꯌꯨꯝ ꯃꯩ ꯆꯥꯛꯈ꯭ꯔꯕꯅꯤ ꯁꯤ ꯁꯨꯃꯥꯏꯅ ꯍꯦꯛ ꯊꯪꯅꯅꯗꯤ ꯀꯅꯥꯅ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯉꯝꯅꯤ ꯁꯤꯁꯤꯅ ꯃꯅꯤꯡꯒꯤꯁꯤना ꯀꯩꯅꯣꯅ 11 November 2024ꯗ ꯀꯨꯀꯤꯅ ꯑꯦꯇꯦꯛ ꯇꯧꯔꯛꯑꯒ ꯃꯩ ꯂꯣꯏ ꯊꯥꯗꯣꯛꯑꯝꯕ ꯃꯐꯝꯗꯨꯅꯤ ꯑꯗꯣ ꯁꯤꯒꯤꯁꯤꯁꯨ ꯃꯆꯦꯠꯁꯤꯁꯨ ꯃꯩ ꯆꯥꯈ꯭ꯔꯦ ꯁꯤꯁꯤꯗꯒꯤ ꯔꯤꯂꯤꯐꯇꯩ ꯂꯧꯊꯣꯔꯛꯑꯒ ꯀꯃꯥꯏꯅ ꯀꯥꯏꯗ ꯂꯩꯗꯣꯏꯅꯣ ꯁꯤꯒꯤ ꯌꯨꯝꯁꯤꯁꯨ ꯇꯣꯡꯄꯣꯛ ꯈꯛꯇ ꯉꯥꯏꯍꯧꯔꯦ ꯃꯥ ꯃꯇꯣꯝꯇ ꯉꯥꯏꯔꯦ ꯁꯤꯁꯤꯃꯈꯛ ꯉꯥꯏꯔꯦ ꯃꯩꯇꯩꯒꯤ ꯑꯍꯤꯡꯕ ꯂꯦꯞꯍꯧꯕ ꯍꯥꯏꯕ ꯃꯣꯏꯅ ꯀꯥꯞꯄꯛꯏꯕ ꯃꯐꯝꯁꯤꯗ ꯑꯁꯤꯗ ꯎ ꯑꯆꯧꯕ ꯑꯃ ꯍꯧꯔꯤꯁꯦ ꯍꯧꯖꯤꯛꯄꯨꯗꯤ CRPF ꯂꯩꯁꯟꯈ꯭ꯔꯦ ꯂꯩꯔꯒꯁꯨ ꯂꯩꯅ ꯃꯃꯥꯡꯗꯁꯨ ꯀꯝꯄꯅꯤ ꯑꯃ ꯂꯩꯔꯤꯉꯩꯗ ꯑꯁꯤꯗꯒꯤ ꯑꯗꯨꯝ ꯐꯖꯅ ꯐꯝꯊꯔꯒ ꯑꯁꯤꯗꯩ ꯀꯥꯞꯄꯛꯄ ꯉꯥꯛꯇꯅꯤ ꯑꯁꯤꯅ ꯑꯉꯣꯝꯕꯣꯡꯕꯤ ꯀꯩꯅꯣꯒꯤ ꯃꯦꯝꯆꯧꯕꯤꯒꯤ ꯌꯨꯝꯅꯦ ꯌꯨꯝ ꯃꯥ ꯌꯨꯝꯁꯤꯁꯨ ꯐꯖꯔꯦ ꯌꯨꯝꯗꯤ ꯑꯣꯏꯗ꯭ꯔꯦꯗ ꯌꯨꯝꯁꯤꯕꯨ ꯄꯣꯠ ꯆꯩꯕꯨꯗꯤ ꯈꯔ ꯍꯨꯟꯗꯣꯛꯑ ꯂꯣꯏ ꯂꯣꯏꯔꯦ ꯁꯤ ꯃꯤ ꯂꯩꯅꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯃꯁꯥ ꯃꯇꯣꯝꯇ ꯑꯗꯨꯝ ꯕ꯭ꯔꯣꯡ ꯕ꯭ꯔꯣꯡ ꯀꯥꯏꯔꯛꯄꯖꯥꯠꯅꯤ ꯀꯥꯏꯗꯅꯣ ꯑꯣ ꯁꯤꯁꯤꯡꯁꯤꯅ ꯅꯣꯡꯃꯩꯅ ꯄꯥꯟꯈꯤꯕꯒꯤ ꯑꯍꯣꯕꯁꯤꯡ ꯍꯥꯏꯇꯥꯔꯦ ꯄꯣꯠ ꯆꯩ ꯈꯔꯗꯤ ꯂꯩꯔꯤꯕꯀꯣ ꯁꯤꯒꯤ ꯎꯄꯨ ꯀꯥꯡꯊꯣꯟꯁꯤꯡꯁꯦ ꯑꯍꯥꯟꯕ ꯂꯥꯟꯗ ꯑꯃꯨꯛ ꯊꯥꯡꯗꯣꯛꯎꯔꯦ ꯑꯗꯨꯗꯒꯤꯗꯤ ꯑꯃꯨꯛ ꯈꯤꯇꯪ ꯐꯔꯕ ꯃꯥꯜꯂꯦꯅ ꯑꯃꯨꯛ ꯄꯨꯁꯜꯂꯛꯑꯦ ꯊꯥꯗ꯭ꯔꯤꯉꯩꯗ ꯃꯩ ꯑꯃꯨꯛ ꯊꯥꯔꯛꯇꯅ ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯩꯔꯤꯁꯤꯅꯤ ꯅꯤꯡꯊꯧꯖꯝ ꯈꯣꯃꯩꯒꯤ ꯌꯨꯝꯁꯤꯅ ꯁꯤ ꯃꯩꯇꯩ ꯌꯨꯝꯅꯦ ꯃꯩꯇꯩ ꯌꯨꯝꯅꯦꯅ ꯃꯩꯇꯩ ꯌꯨꯝ ꯊꯥꯔꯦ ꯁꯤꯁꯨ ꯃꯩ ꯂꯣꯏ ꯊꯥꯗꯣꯛꯄꯤꯔꯝꯃꯕꯅꯤ ꯇꯝꯕ ꯉꯝꯗꯕ ꯆꯤꯡ ꯃꯊꯛꯁꯤꯗꯩ ꯅꯣꯡꯃꯩꯁꯦ ꯄꯪꯀꯥꯞꯇ ꯀꯥꯞꯄꯛꯄ CRPF ꯂꯩꯒꯦꯔꯥ ꯂꯩꯔꯁꯨ ꯀꯥꯞꯄꯦ ꯂꯩꯇ꯭ꯔꯒꯗꯤ ꯍꯦꯟꯅ ꯀꯥꯞꯄꯛꯑꯅꯤ ꯑꯗꯣ